Kabok Kaimi hairiba wari asi African folktale dagi aikoina lauthokjaraga miyamna taba nungainaba mawongda ayekpa laising sizinaraga semjaba warini. Akoigi animation singsu makha tana leptana puthokjagigani aduga picture storytelling asisu miyamna adum pambigani haina khanjai apam pamda leirabasu comment section da haibirami. Mathai Thainagi warini Africa gi lamdam amada yamna sukpa umang amakak leram. Hairiba umang asi yamna sukpana maram oiraga kana amata mafamduda changwa ngamlamde. Umang asida changkiba singchanba miyoi kayasu hingna amaphaw tholakkhidi. Adubo yamna ngakpa amana sathikhraba umang asidagi masak matau changkhonba chung phiran chaba pakhang ama hek hek umang asidagi tholaklami. Hairiba pakhang asi yengbada awatpa amatta leiramde. Auba singna hek yengbada nungsiba phawba saktam haibidu chelami. Adubu hairiba pakhang asi thengnaba mi singda walang amatta nganglamde. Mahak kanano haibasu kana amatada taklamde. Mabu thengnaruba khungi mi singna magi maramda karigumba amata khanglamde. Pakhang asina marak marakta umang adudagi tholaklaga thangnana laiba khun aduda hek hek changlammi. Angakpa sakhangdaba pakhang asigi sawong sada urubada maga naksinnaba pamlabasu magi wa amatta ngangandaba mataw aduda magi manakta changsinba ngamlamde. Asumna tho'u haibaduni nongma khun aduda leiba emani kauba leisabi amana mahakki mamanabiga khun adudagi tholakpada sakhangdaba nupa aduga kok hek thengnarami. Emanidi sakhangdaba pakhang adugi sumhatpa ngamba maithong sawong sada madubu urubda madi pungaw ngawkhirami. Adubu pakhang adugi manakta changshinduna wari sabadi ngamlamde. Asum tauna pakhang aduda wahai ama phawba haiba ngamdana pakhang aduna umang romda amuk hankhibadu yengduna leihorami. Pakhang aduna chatkhrabada emanidi pakhang adubu urubdagi pungaw ngawkhre. Sakhangdaba pakhang aduga unaduna wari watai sabada mahakki mateng pangbiyu haiduna magi mamanabida haijarami. Emanigi wahidu tabada mamanabi aduna masaksu khangdaba khun adudagisu nattaba lamlanba pakhang aduda ngawrunu kona awafamda tajani haiduna laknarami. Adubu emanidi mamanabi aduna hairibasing adu
ꯐꯥꯒꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯦꯃꯥꯅꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯐꯣꯡꯕ ꯉꯝꯗꯅ ꯄꯥꯈꯪ ꯑꯗꯨꯅ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯕꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯑꯃꯨꯛꯇꯪ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯏꯃꯥꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯗꯦ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯂꯨꯅꯨ, ꯃꯥꯒꯤ ꯃꯔꯝꯗ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯀ꯭ꯔꯤ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯦꯃꯥꯅꯤꯅ ꯍꯥꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯦꯃꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯅ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯗꯨꯅ ꯎꯃꯪꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥ ꯆꯥꯅꯔꯨꯗꯨꯅ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯗꯨ ꯎꯃꯪꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯦꯃꯥꯅꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯃꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯅ ꯄꯥꯈꯪ ꯑꯗꯨꯅ ꯆꯪꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯍꯥꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯒ ꯏꯃꯨꯡꯗꯨꯗꯒꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯃꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯦꯃꯥꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯦꯃꯥꯅꯤꯗꯤ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯀꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯦꯃꯥꯅꯤꯅ ꯄꯥꯈꯪ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯦꯃꯥꯅꯤꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯄꯥꯈꯪ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫
ꯑꯍꯥꯟꯕꯗ ꯄꯥꯈꯪ ꯑꯗꯨ ꯈꯨꯝꯂꯝꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯈꯪ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯃꯥꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯛ ꯀꯨꯏꯅ ꯉꯥꯏꯖꯔꯛꯂꯒ ꯄꯥꯈꯪ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯏꯃꯥꯅꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯈꯩ ꯏꯃꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯞꯇꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯏꯃꯥꯅꯤꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯤꯁꯦ ꯐꯅꯗꯤ ꯁꯥꯡꯂꯦ꯫ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪ ꯍꯟꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯤꯗꯤ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯅꯔꯥꯏꯕꯛꯀꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯔꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯄꯥꯈꯪ ꯑꯗꯨꯅ ꯀꯕꯣꯛ ꯀꯩ ꯃꯎꯟ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯗ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯕꯣꯛ ꯀꯩ ꯃꯎꯟ ꯑꯗꯨ ꯍꯦꯛ ꯀꯨꯞꯁꯤꯟꯕꯒ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯄꯥꯈꯪ ꯑꯗꯨ ꯀꯕꯣꯛ ꯀꯩ ꯑꯣꯟꯈꯤꯔꯝꯃꯤ꯫ 이마! ꯀꯕꯣꯛ ꯀꯩ ꯑꯗꯨ ꯃꯁꯥꯅ ꯀꯩ ꯑꯣꯏꯖꯔꯕꯁꯨ ꯃꯀꯣꯛꯇꯤ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯀꯣꯛ ꯄꯥꯜꯂꯝꯃꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯏꯃꯥꯅꯤ ꯑꯉꯛꯄ ꯐꯪꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯅꯤꯡꯖꯔꯨꯕꯁꯤꯡ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯄꯥꯈꯪ ꯑꯗꯨꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯥꯅꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯑꯣꯟꯕ ꯀꯩ ꯑꯗꯨꯅ ꯏꯃꯥꯅꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯥꯒꯗꯕꯒꯤ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯏꯃꯥꯅꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯀꯕꯣꯛ ꯀꯩ ꯑꯗꯨꯅ ꯏꯃꯥꯅꯤꯗ ꯁꯔꯥꯛ ꯇꯝꯒꯗꯕꯒꯤ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯇꯥꯟꯅꯔꯝꯃꯤ꯫ 이마! ꯏꯃꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯀꯕꯣꯛ ꯀꯩ ꯑꯗꯨꯒꯤ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯝꯃꯤ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!
ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯈꯪ ꯑꯗꯨꯅ ꯑꯣꯟꯕ ꯀꯕꯣꯛ ꯀꯩ ꯑꯗꯨꯅ ꯏꯃꯥꯅꯤꯕꯨ ꯌꯥꯝꯅ ꯁꯥꯡꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯑꯣꯟꯕ ꯀꯩ ꯑꯣꯏꯔꯨꯕꯅ ꯀꯕꯣꯛ ꯀꯩ ꯑꯗꯨ ꯑꯗꯨꯛ ꯍꯛꯅ ꯈꯣꯡꯖꯦꯜ ꯌꯥꯡꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯃ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯅꯤꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯇꯨꯔꯦꯟ ꯑꯃꯒꯤ ꯇꯣꯔꯕꯥꯟ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯞꯅ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯀꯩꯖꯥꯎ ꯑꯃꯅ ꯁꯔꯥꯛ ꯇꯝꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯄꯗꯨ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯍꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯑꯃꯅ ꯎꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯖꯥꯎ ꯑꯁꯤꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯦ꯫ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯎꯖꯥꯎ ꯑꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯏꯃꯥꯅꯤꯅ ꯇꯣꯔꯕꯥꯟ ꯌꯧꯁꯤꯜꯂꯛꯄꯗ ꯎꯖꯥꯎ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯀꯣꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯔꯛꯂꯝꯃꯤ, ꯅꯨꯄꯤ ꯃꯆꯥ, ꯈꯣꯡꯂꯩ ꯊꯨꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯜꯂꯨ꯫ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯑꯁꯨꯝ ꯇꯧꯅ ꯏꯃꯥꯅꯤ ꯂꯥꯜꯍꯜꯂꯕ ꯃꯇꯨꯡꯗ ꯎꯖꯥꯎ ꯑꯗꯨꯅ ꯃꯁꯥ ꯀꯣꯟꯊꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯩꯖꯥꯎ ꯑꯗꯨ ꯂꯥꯜꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯅ ꯏꯃꯥꯅꯤꯕꯨ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯖꯔꯨꯕ ꯄꯥꯈꯪ ꯑꯗꯨꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯏꯃꯥꯅꯤ ꯃꯊꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯆꯨꯝꯃꯤ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯂꯨꯕ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯈꯟꯗꯨꯅ ꯏꯃꯥꯅꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ Happy New Year 2022 na lakda mayamgi punsida tekta kaidaba taru mai pakwa hena afaba purappa oirasunu hena haizari. Ngasidi Pupus Folktale animation kharada aina vocal tawjakiba character singi dubbing tawjage mayam yengtamingasi. ꯏꯇꯥꯎꯅ ꯃꯈꯥ ꯄꯥꯡꯅ ꯆꯠꯄꯤꯔꯣ, ꯑꯩꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯨꯔꯒꯦ꯫ ꯍꯌꯦꯡ ꯂꯝ ꯀꯣꯏꯕ ꯍꯜꯂꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ, ꯑꯗꯨꯒ ꯂꯝ ꯀꯣꯏꯔꯨꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯥꯗ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯃꯤꯅꯥꯏꯒꯨꯝ ꯃꯤꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯜꯂꯤꯕꯁꯤꯕꯣ? ꯏꯄꯜ, ꯀꯩꯅꯣꯃꯇ ꯍꯪꯖꯒꯦ, ꯑꯥꯗ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯤꯗꯃꯛꯇꯅꯣ? ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ, ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯍꯣꯜꯂꯤꯕ ꯏꯁꯤꯡꯅꯤ꯫ ꯏꯄꯜꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯈꯔ ꯉꯛꯅ ꯊꯣꯛꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯣ ꯑꯩꯉꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯊꯨꯡꯍꯟꯕ ꯉꯝꯕ ꯃꯤꯗ ꯃꯍꯥꯛꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯎꯖꯦꯜ ꯊꯥꯈꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯝ ꯂꯝꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯣ,
Nang ay halaktriba faubadi yung amok on patare. Iben, ay ba yung amok olhanbirano? Ay iben halakpa dum ngaijaramge. Yaroy, karigumba nang na taibang mi ondo na layrabadi. Sahing zaba sakay na nang busatok kibayay. Maram aduna nang yung olaga atum layram mo. Iningthau nanai ꯑꯩꯈꯣꯏꯅꯅꯦ ꯄꯥꯟ ꯈꯔ ꯈꯛꯇ ꯆꯥꯔꯨꯕꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯇꯞ ꯇꯥꯒꯩ ꯐꯨꯔꯛꯂꯤꯕꯅꯤꯅꯦ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯄꯥꯟ ꯈꯔ ꯆꯥꯔꯨꯕꯒꯤ ꯏꯅꯥꯏꯁꯤꯡꯕꯨ ꯐꯨꯔꯛꯏ ꯍꯥꯏꯕ ꯈꯪꯒꯅꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ Hay hanuba, aigi pukse kainom tawrein he hanuba. Nung setse kan na he kaining laglin he. Tab na kaige ko, tab na kaige. ꯅꯈꯣꯏꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯅꯈꯣꯏꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯜꯂꯤ ꯅꯃꯥꯅꯆꯥ ꯎꯃꯪꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯂꯤꯕ ꯑꯣ ꯃꯁꯤꯔ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯩꯅꯥ ꯍꯥꯏꯕ ꯁ꯭ꯋꯥꯏꯗꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪ ꯈꯧꯔꯥꯡꯂꯕꯁꯨ ꯈꯥꯡꯂꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒꯅꯦ ꯄꯦꯟꯅ ꯊꯛꯂꯣ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯀꯣꯝꯗꯨꯗꯒꯤꯗꯤ ꯏꯁꯤꯡ ꯊꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯗꯨꯒꯤ ꯏꯁꯤꯡꯗꯣ ꯊꯛꯂꯨꯔꯕꯗꯤ ꯀꯩ ꯑꯣꯜꯂꯦꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯩ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡꯗꯨꯗꯤꯅꯦ ꯑꯩ ꯁꯨꯡꯊꯛ ꯊꯛꯂꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯣꯏꯅ ꯊꯛꯂꯒꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨ ꯀꯩ ꯑꯣꯜꯂꯦ ꯍꯥꯏꯕ ꯏꯁꯤꯡꯒꯤ ꯀꯣꯝꯗꯨꯗꯒꯤꯗꯤꯅꯦ ꯏꯁꯤꯡ ꯊꯛꯂꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯔꯛꯂꯕꯅꯤꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯤꯡꯆꯥꯕ ꯑꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯉꯪꯕ ꯃꯈꯣꯟ ꯇꯥꯔꯦ ꯃꯈꯨꯠꯁꯤꯗ ꯊꯤꯡꯖꯤꯜꯂꯛꯈꯤꯁꯅꯨ ꯑꯩ ꯊꯥꯡꯁꯤꯅ ꯀꯛꯊꯠꯀꯦ ꯑꯩꯅ ꯄꯥꯂꯤ ꯅꯥꯏꯅ ꯀꯧꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅꯕ ꯆꯥꯊꯣꯛꯄ ꯇꯥꯔꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯂꯣꯏꯔꯕꯅꯤ ꯃꯈꯨꯠ ꯑꯁꯦ ꯊꯤꯡꯖꯤꯜꯂꯛꯈꯤꯁꯅꯨ ꯏꯌꯥ ꯑꯩꯅ ꯍꯥꯏꯕꯗ ꯎꯁꯤꯠꯇꯕ ꯅꯈꯣꯏꯗꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯀꯅꯥꯃꯠꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯌꯥ ꯌꯥ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ Thank you for watching. Hꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯂꯕꯗꯤ ꯃꯌꯥꯝꯅ ꯄꯨꯄꯨꯁ ꯐꯣꯛꯇꯦꯜꯗ ꯆꯪꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯄꯨꯄꯨꯁ ꯐꯣꯛꯇꯦꯜꯕꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ thank you for watching. Stay safe, stay strong.